Good morning. Good morning, everyone. Koigi. Sahize khara yang na hai gadra. Koigi. Khwang se nari to se sum haurak bai tare. Aduda almost sahi yang phajila ka tore yam kanna henjilak pui na te adu amuk phagiba aduga amuk narakpa aduga narakpa harga khoi yam acute of dina te adum nari taro lei bai tare nongma sum wakan je khara nungai na bai na khoi max hospital chalaga neurosurgeon ama unai unaraga ma wari botai toraga mana yamna phajaba point ama hairei khoi khwang nabse khoi mi ayam loi tawali adubu si tasengna nabsu lei khoi injury thokiba aduga khoi pot arumba thangba aduga khoi sana khona bada sokhiba ada topa maram mayam amsu lei aduna maram oiraga khoi khwang naba helsi thoi adubu khoi mana harak to interesting oise khoi wakal se psychology is important oye na haire khoi khwang nai hen hek khan graba adidi wakhan da leirabani na adi hidak charaga phagadra hidak chari ju kari ki chari no aina khwang na ba gi chaba ai tum jang mu da ju adi tum du hana gi mong tum da bai ta chep na tum ba dei di ban khoi gi mon pa pau singalak bai ta re ne ka khoi hard surface tum ba phai hai na du main su leibani na ai tawri be activity mayam je khoi sum khwang na ba hai ri ba topic si da loina surround da to bai ta re aduna pharaga su ai di pharamaga su khoi wakhan da lei ba pot lok thok tra ka di dum nari boi ning ma do aduna khoi gi laina natraga khoi gi even khoi khwang na ba hai ba simok ta bu oiraga su khoi gi hakchang na nongai ta je khoi wakhan da su yam lei aduna man hairak pada chaw thak phasan chaw aduga muscle relax tawna ba aduga ma hidam di pirage aduga maru oina khoi gi wakhan de gi lathokna ba nongmagi routine phajana chang naina tumba chawa thakpa aduga exercise khoi stretching tawbana khoppa mai toraga farak pasu yai hena mai hairei adumai hairak padigi tha ma di phajilaga dore aina tawrai se adu khara phabdi male habdi khoi aina sum youtube ta khoi muscle se muscle na tra khoi exercise se kamai tawja no khoi gi khwang na ba phana ban thi bon tam daina sadbik ki channel am lai adu da 20 minutes ki khoi how to relieve back pain aina du maina ama thengna badigi adu do aina ayuk ta follow tawi aduga khoi gi chang je khoi maru oina khoi yanglen saru sai ta ra si je khoi relax to ba du khoi stretching to ba ta ra khoi khwang na ba du ga ma to se khoi phamba khot ba di ma gi poster je shoi ga su nai ji thoi na khoi adu da sok pa khot pa yaw gi dra ga se khoi numi khuding gi khoi phamba gi mong chat pa gi mong lep pa gi mong se khoi poster je shoi ga su na bo oi bja ne adu na kam gan nari na ham to na khoi singli se khoi sagan gi saru mayam lei basi marak chap napsil laga chap ga lei basi da khoi narak pa ne ta de ko aduna sapsil ma da khoi phana ba khoi stretching to ro ga di sapsil ma da pha bai ta re aduna si exercise to bu de gi yam kanai khali aduga wakhan de gi lok thok da ba ni aduna khoi wakhal se healthy oi ba lifestyle da engage to ro ga tham ga di sigumba khoi negative thoughts hai ta re ka sidigi khoi ngak thuk pa khram khai ding ami aduna adum mayam su kari tawraga phagani ha se tana biu aduna khwang na cha noi ta bne haidi hakchang phana bne na khoi ai mon ta hawlaga walking chain ge tawraju khwang na bne hek chen ran da bai ta re ka di kaino ma phabam tawninga ju adum tawngam da bai ta re aduna health is wealth haibs yam chumme maram aduna hakchang phana laina ba mayam tawbiu honori ba mayam se tansi le ba mayam se hakchang phatraga di
आर्ट थोकते हाई तारे मसीनी सम चालन मोइना वारी तौजरपनी मैम नुंगाइना लेबियू टेक केयर बाय